Lakhipur online na putok saba August ki tang tara taruk thangza numit ki Khomjinba Pao tabirasi. Ahan bada marui papao. Laibak sin batung na pangtok na kibagum Barak Tampak ki mapam dasu humutara mapan suba ningtam numit jinglem na pangtok na kre. Lakhipur gi oina pangtok ki ba mapung oiba ningtam numit ki thauramda Mars pasta St. Vincent Girls Poilapulna ahan ba mana lau kre. Apok pamarup Hozai district na Nauria Fulogi ningsing thauram pangthokre. Lainingal Nauria Fulogi chamaga kuntra taret suba mapok kumon thauram Manipuri Sahitya Parisara Assam ki singribon masanasu silang duna pangthokre. Amasung Purbo Kasar Press Club Lakhipur nasu humutara mapan suba ningtam numit ki thauram pangthokhe. Haujik mapung oiba pau tabirase. Laibak sinba thungna pangthok na kibagum Barak Tampak ki mapam dasu humbutara mapan suba ningtam numit ki thauram jinglem na pangthok na kre. Silchar gi DSA lampakta Assam gi Food Public Distribution Consumer Affairs Mines amadi Minerals loinana Barak Tampak ki chokot thaurang gi mantri Kausik Raina jati gi machu ohum gi phiral chingkhat ki bakal loinana parade ki salami okhi. Thauram ga mari leinana wangang laduna mahakna Rajya Sarkar gi tongan ba chakot thaurang gi project singi matang da palladuna Mukhyamantri Dr. Himanta Biswa Sarma gi luching makhada Assam Rajana Laibak asigi khwaidagi phaba Rajya ama oinana ba manglom da changsilakli haiba wapam mahakna phongdokhi. Thauramda Rajya Sabha gi MP Karnat Purkaista amasung MLA Dipayan Chakraborty na chingba akhanaba miyoi singna thauramda saruk jakhi. Lakhipur Court District ki oina humutara mapan suba ningtam numit ki mapung oiba thauram Earl Higher Secondary School ki sanabung da pangthokre. Lakhipur Court District ki Commissioner Sri Drupajati Pathakna jati ki machu ahum ki phiral chingkhat ki loinana parade ki salami okhe. Thauram ga mari leinana wangang laduna mahakna lamdam asigi tongan bahiramda chakot thaurang kaya ki matang da panduna ngangkhe. Mars pasta ahan bamana St. Vincent Girls Poilapulna ahan bamana Blossom English Higher Secondary School Girls Joypurna ani subamana North East Academy Girls Lakhipur Noyagramna ahum subamana lauki. Headmaster second period পুরস্কার তুলে দিচ্ছেন এবং আরেকজনকে পুরস্কার তুলে দেওয়ার জন্য অনুরোধ করছি মহাশয়। খামার যন্ত্রপাতি বন্টন করা হয়েছে। কৃষি ক্ষেত্রে আরো উন্নতি করবে লক্ষ্মীপুর সমজেলা বাইলাপুর ধান ক্রয় কেন্দ্রও খোলা হয়েছে, যেখানে ৩০০-এরও অধিক কৃষকের নাম পঞ্জীয়ন করে ১,০০০ অধিক মেট্রিক টন ধান করা হয়েছে। জনস্বাস্থ্য কারিগরি বিভাগের অধীনে এই বছর জল জীবন মিশন প্রকল্পের লক্ষ্মীপুর সমজেলা এলাকায় প্রায় ৬৫,০০০-ও অধিক গৃহে পানীয় জলের ট্যাপ সংযোগ করা হয়েছে। লক্ষ্মীপুর সমজেলার হস্ততাঁত ও বস্ত্রশিল্পের উন্নতি করবে মুখ্যমন্ত্রী স্বনির্ভর নারী প্রকল্পের ৮,০০০-ও অধিক হস্ততাঁতিদের নাম নথিভুক্ত করা হয়েছে। Ngarang August ki taramanga Bharat ki humbutara mapan suba ningtam numit ka mari leinana Bir Tekendrejit Memorial Club Jarul Tolana Masagi Club ki sanglemda jati gi machu ohum gi phiral singkhatuna numit ase pangthokre. Thauramda Bir Tekendrejit Memorial Club Jarul Tola Bazar ki President T. Ajit, Chief Advisor R.K. Birensana, General Secretary Thoksum Prabir, Potharabo Aja Haurambam Sunamani, amasung Manipuri Sahitya Parisara Assam Borkola Masagi President L. Brezabani na chingba maru iba miyoi kyana thauromasiga mari leinana wangangkhe. Nakal amaromda Sahid Bir Tekendrejit ki chamaga kuntramari suba ningsing thauram haukiba August ki 12 Jarul Tola Khunjau Mairapai Bilup amadi Bir Tekendrejit Memorial Club Jarul Tola Kasar na silang tuna pangthokhe. Thauramda Sawgaijam Ongbi Lakhitombi President Jarul Tola Khunjau Maira Lupna mayai tangbal lauduna pangthokiba thauramda Maisnam Ranabirna athoiba mitunglen aduga Bir Tekendrejit Memorial Club Jarul Tola Bazar ki Chief Advisor R.K. Birensana President T. Ajit amasung General Secretary Thoksum Prabirna
अखनब मिथुंग ओइना थौरम अदुदा सरुक जाखि थौरमगी मनुंग चन्ना खुंगंग असिदगी हंदकी चाहिदा SSLC SS amadi degree da first division da pass thaukiba mairoi singda pugning thaugatpa oina mana mathum yentokhi Humbutara mapan subaningtam numit ki thauram Jiribam Higher Secondary School ki sanabungda mapung phana pangthokre thauramda Jiribam ki DC Krishna Kumarna jati ki machu ahum ki phiral singkhat ki SDPO Nur Kamal Segna contingent taranithoi ki parade commander oiki thauram ki manung channa tongan bamioi yangkai humdoida appreciation certificate amadi award sing khusinaki amasung nat ki oba thauram kayasu pangthokhe Kumna Matu Aikana Karamna Okchari Commander Khomjinba Pao Apok Pamarup Jugizan Rajbari Thausang Masagi Namairakpam Rajkumar ki Sangaida Apok Pamarup Hojai District na Sinlangtuna Chamaga Kuntra Taret Suba Lainingan Nauria Fulogi Mapok Ningsing Thoram Lupasigi President Moirengzam Churamani ki Luching Makhada Ngarang Agaski Taramangata Pangthokre Maiba Chingabam Chinglena Phambal Irat Pangthok Piki Amasung Mayam Punna Thauni Isai Sakminaki Lupasigi Luching Hanna Yaipa Ichu Phiral Chingkhat Piki Matung Tarakpada Lupasigi Luching Bana President ki Phamda Leitingduna Aphongba Mipam Pangthoki Ahan Taranithoi Haunasang Apok Pamarup ki Oza Yumnam Ningthauna Athoiba Mithunglen Number Ani Rajbari Jila Parisad ki Oza Khetrimem Jibanna Akhanaba Mithunglen ki Phamda Leiting Biki Oza Okram Dijamani Ozani Moirengzam Ongbi Chaubihan Yumnam Tondon Oza Ngangom Guna Kishor Laren Lakpam Ngauba Pangambam Tonbabu Oza Singasina Ikai Khumnaba Mithungi Phampham Langta Leiting Biki Oza Haubam Malem Sanana Taramna Okpagi Warol Biki Soibam Ongbi Ibem Chagi Kanglupna Jakairol Isai Sakpiki Apok Pamarup Hojai District ki Thauburen Janglem Poklenna Miphamgi Waru Wapong Thambiki Oza Nongthombam Kamalna editor oiba Ningsing Chepong ama phongkibadu Mithunglen Oza Yumnam Ningthauna Maikhom Hangdok Piki Amasung Oza editor na Laininghal Nauria Fulogi Punsiwari Pathoki Kaisam Nongalna Thagat Wahai Piki Nungthilgi Thauramda Saireng Thibagi Tharom amase pangthoki Soibam Ongbi Ibemcha amadi Haigruzam Ongbi Kunjareina Isai Thogol Tobiki Thorum gi loisilakpada Sayon Tara Thiminaduna Thoromadu Chinglemna loisinki Lainingan Nauria Fulogi Chahi Chamaga Kuntra Tere Subama Pokumon Thorom Manipuri Sahitya Parisara Samgi Singirbon Masanasu Silangduna Pangthokre Ngarang Bharat ki Humbutra Mapan Suba Ningtam Namitka Iroinana Chahi Chamaga Kuntra Tere Suba Lainingan Nauria Fulogi Mapokumon Thorom Singirbon Matum Lekai Dalaiba Lining Call Sanglenda Pangthokre Manipuri Sahitya Parisara Samgi Makhada Laiba Singirbon Branch na Sinba Thoramasida Branch ki President Changamay Mohonna Mayay Tangbalda Parisat ki Lakhipur District Committee ki President Laisungbam Robindranath Hoiba Mitung Loinana Nehru College Poilapol ki Potharapa Professor G. Narahari Sharma Apok Pamarup ki Ahan Taranithoi ki Manungda Ahalama Oiriba Huirem Nandababu Amadi Singirbon High School ki Potharaba Oza Yumnam Manina Akhanaba Mithung Sing Oina Phambak Teleng Sinki Changamayum Bidit Kumarna Sayo Isai Saktuna Thorom Haudoklaba Matung Parisat ki Singirbon Branch ki Secretary Posangmam Rajendrana Laininghan Nauria Fulogi Punsiwari Amadi Mahakna Khunaida Tobiramba Kudol Singbu Marik Chumna Paudongki Thoromga Mari Leinana Parisat ki Binakandi Branch ki CEC member Dr. Yangkhom Raj Bihari Singirbon Branch ki CEC member Changamayum Ibopisak Thoksom Nalini Kumar Retired Headmaster Kaisam Birendra Parisat ki Singirbon Branch ki Vice President Wahengbam Hari Mohan Parisat ki Central Committee ki Secretary Dr. Posangmam Raj Bihari Lakhipur District Committee ki Secretary Ingudam Nilbir
retired headmaster Haisnam Chandrakirti na chingba oja singna mamal leiraba wafam thambikhe chief guest ki warol palladuna Parisat ki maru sangle da thamgadoriba library ase Laininghal Nauria Phulogi mingda thambina naba Parisat ki Lakhipur district committee na warep amal lauduna central committee da taksel lagani haina Leisungbam Robindra na phongdokhi loisilakpada tiliba miyam na yaifarol lauduna mampugi khuya da thongnijaki haina Parisat ki Singirban branch ki secretary Posangbam Rajendra na phongdorakli Laininghal Nauria Phuloning Singlupna Silangduna Samaga Kuntra Taret Subamapo Kuman Thoram Korirol Sanglen Lakhipur Dangarang Pangthokre Lupki Thauburen Ingudam Binod Amasung Ngamthang Thauburen Khaidem Gauraharina Mifam Mapo Iduna Pangthoki Bakhana Nenabagi Thoramda Kangabam Ongbi Membi Leimana Yakai Rol Sakhe Naharol Korirol Silupki Thauburen Wahengbam Binoy Kumarna Taramna Opagi Warol Pikhe Atoi Bawangangloi gi warolda Thoksom Bishanatna Laininghal gi punsi amasung mahakna ngasi gi khunai da pibiramba wakalon kaya gi maramda wangangkhe Thauramda senior citizen Aramba Babatombi Janura Khorjelu Kiluchingbi Saubam Jayenti Sarukjakhe Thauramda Lakhipur gi mafam saba mafam amada Laininghal gi saktam ama khinbinanaba wenana Public Hall ama sabinanaba Lakhipur gi MLA amadi Assam gi Mantri Sri Kausik Rai gi mafam da taksinanaba waribna ki haina Loop ki General Secretary Sagapam Biren gi charola mata phongdorakli Ngarang August ki taramanga Bharat ki 68 suba ningtam numit ka mari lainana numidasi pangthokna kibagi pau makhatana lakli Rural Development Committee Chirir Parwan na sinduna 68 suba ningtam numit ki thoram Sanipan 63 Islampur LP School Chirir Parwan da mapung phana pangthokre Rural Development Committee ki President L Melody Singhana program conduct obikhe numidasi ga mari lainana angang singi seireng wareng pabagi thoram sing pangthokhe amasung manamathum su yentokhe thoram asida Ramisuddin Founder Chanipan ga 63 Islampur LP School Priyabati Singha Sribar GP President R.K. Sanahal President Makal L. Ranjan Singha Vice President Sribar GP Vidya Mohan Singha Amadi School Asigi Oja Singh Hamid Ahmed Barbuya Sultana Begum Miton Das Tamolei Bibi Ward Member na mathang sinna mifam mapu athoiba mithung amasung ikai khumnajaba mithung sing oina dais thapamki thorom masi pangthokpada achoba thodang lobi ki boja sing amadi Chirir Pargi matik saba active worker singbu Rural Development Committee na thagatba phongdorakli Committee lu bobu kowe Chiri musu kowe sida Chiri remina Anwar bapa jane Anwar Pasuai asim bayam sena lu tuwa Islam budaya dengan tuwa कोई हाल में नहीं कर रहा है ऐसा हो इस्लाम बोले नहीं बोलेगा इसलिए से क्रांति हो गया अदो आपको जिंदगी में कोई ना स्कूल से क्या वार्ता करी लेकिन अभी स्कूल से ना ग्राउंड नहीं का वाई खबर जागरा स्कूल से मुझे माइनस से मिलेगा करिया वार्ता नहीं है हाय बदो ऐसे में नहीं देंगे असली मतुंगा अंकम होगा कि इस्लाम पूरा लोग कुंचिता लंबी आसाम मुनिसिपी अखोई की जिपी गेरे तबने सिनी एरुलो ओइना लेते अदुगा अखोई की कुलो कुलकी जो मंगा तो लेबा गदी वरगा दी सिसुलो थाबगे रंगीदा ऐसोई तनो मने जरके असली लेना बा अखोई की वार्षिक गुंडा मेंबर्स ने जो असली जैसा अवार्ड का कंप्लेंट जो तो बिरो हम बमदे को जो Manipuri Chanura Khorjailup Kasar Nangarang August ki taramanga Bharat ki 68 suba ningtam numit ka mari lainana saireng saidina bagi thormama Loop ki President Saubam Jayenti amasung hanagi ZPC Kabrabam Anitana Tharomapu oiraga Korirol Sanglen Lakhipur ta pangthokre Thauramda Thoksom Bishana Ngangom Basanta Kumar Saubam Jayenti Kabrabam Anita Longjam Gopendra Ayekbam Surjamukhi Wahengbam Binoy Kumar na chingba saireng bitara nipana sarukjaki haina Loop ki General Secretary Surjamukhi Singha ki charola mata phongdorakle Apam ba state ta koi handana makoi ki lari ki bagi thona makoi ki experience ke alo runa bagi damata sinba alo ro thoro maga mari denana ka lagi lengbi dakwa ai nungsi jaraba nahawara kabi akoi jam jite aduga makalunara pa rahul pita makoi ni nangasi Nagi Maicham ni tat na naba
अनौब वारी इरक्खिगनी मखोल हौना थांगदुना लेबाक निकना चेंदुना अनम अहा लौथोक्तुना मसा तुफान खंदोक्तुना अहेनब कोरो अमदा उतलेरगनी तंगदांग August tanaw doy na lapada thongna braba athobasa tolaba na pari namong kaya na korba mamda thabuna khojai khutta paiduna yawa leang lehut tamliba lesu laide latnabiu sumtha mana tamdaba layam sende latnabara sini sapra ariyamani Yosuaina kana leibagi taibang sida ira chendaba lekang lagi misna dasu khangna dabagi tujung laba mikuk tuda lakaroi wahang ama nangbu karam paige mahau sabung nangdi iren thokini yamnamak nungsi aitana lonja batani aina paulo luchi Sipoi Mitini Memorial Protection Committee Binakandi Part 2 Lakhipurna Jati ki machu hongi phiral lupasigi masagi office sanglenda loop ki president Yumna Manina chingkhat pikhi loop ki secretary Taurangbam Nobendra Nongthombam Biren Moirang Them Goromani Mutum Sunamani Mutum Brinda Sakhi Mutum Priyo Sakhi Purisabam Usarani Tenguzam Tombi amasung Jibon Memorial ME School ki Oja Singh amadi Mahiroi Singh Sarujakhi Singirbon High School da Mudra Mapan Subaning Tam Numit ki Thorom Pangthokre School gi Oja Makok Jamaluddin na Jati gi Phiral Singkhalabagi matung Mahiroi Singhi Mars Pasta School asigi Hanagi Oja Makok amadi SMDC gi President Kaisam Champalal na Perit ki Salami okhi matungda Oja amasung Mahiroi Singhi oiba Nat ki Thorom Saireng amadi Wareng Pathokpagi Thorom Pangthokhi DNTPM High School da Makal Makagi Thorom kaya galoinana Humbutra Mapan Subaning Tam Numit ki Thorom Pangthokre School asigi Oja Malim Khombana Jati ki Phiral Singkhat pikhi Thorom da School Managing Committee ki President Umananda Sharma Maifa ki President Thangjam Projen amadi School asigi Oja Singna Taista Phamki Numit asigi mari leinana Mahiroi Singna Isai Jagoina Chingba Kudol Tamki Eureka English High School Joypur Kasarna Humbutra Mapan Subaning Tam Numit ki Thorom Pangthokre School asigi Principal Haisnam Singhazina Jati gi machu hongi Phiral Singkhat ki amasung Mahiroi Singna Bharat Ningtam Lan gi maramda che pathokna ki Purbo Lakhipur Press Club Lakhipur nasu Humbutra Mapan Subaning Tam Numit ki Thorom ngarang Pulertolda Pangthokre Thorom asida Press Club ki maruiba miyoi kayana sarukjaki Manipuri Kanbalup Makalna Plastic Chair Kunkhak Mitei Pukailup Konjang Lakaida Ngarang Tengbangkre Mateng Pangbagi Thorom aduda Makalgi Maikaitagi Arambam Nandababu Dr. K.N. Chan R.K. Gopal Sana Seram Herajit amadi Mitei Pukailup ki Vice President Gopal Secretary Maibam Manidhon Lesungbam Robindra E. Tarun Kumar E. Gauramani Singha Manikanta Sarmana Chingba Sarukjaki Nungairaba Pao Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba Saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Khanganjaba ma Bachelor of Vocation VVOC hairiba course asi University Grants Commission na nauna hangdokpa graduate paramedical course amani certificate asi all over India da sarkar ki thabak changbada valid oiragani
30% na theory da aduga 70% na practical oigani 12 pass taraba singna physiotherapy operation theater technology medical laboratory technology na chingbada bachelor course tamna na bagi admission kauri Lisinganiga kunmanga July session gi damak mingchanbagi aroiba matam August ki tang kuntrani thabak tawriba miyoi singnasu on job training oina online da class tawduna online da exam thaba yaragani akupa marol gi damak mobile number 9395732456 number asida contact tobiu University Authorized Study Center IMPS Open College Rangpur Part 2 Delengsin Biraku internship na Gracewell Hospital Silchar da oiragani Aroibada maruoiba pau amukanna Laibak sinba thungna pangthokna kibagum Barak Tampak ki mafam dasu 68 suba ningtam numit chinglemna pangthokna khre Lakhipur gi oina pangthokiba mapungoiba ningtam numit ki thoramda March pasta St Vincent Girls Poilapulna ahanba mana lokre Apokpa marup Hozai district na Nauria Phulogi ningsing thoram pangthokre Lainingal Nauria Phulogi chamaga kuntra taret suba mapok kumon thoram Manipuri Sahitya Parishad Assam ki singribon masanasu silangduna pangthokre amasung Purbo Kasar Press Club Lakhipur nasu 68 suba ningtam numit ki thoram pangthokhi Lakhipur online YouTube channel gi pau sandok chaba ngasigi oinadi matang asidaloi jare